Hi mayam ko hana magtaray ko na kurumjari. Ngasi si university gi blog ama semake tawbode ko. Nahan ge aina amtang semge khala sem na su sem da ba. Adu do ngasi semge tawbone ngarang khoi gi 4th semester gi final exam loi gre ba ko ngasi si bai ba tawraga kum loi re. Ai hojik chat to gi thok le nong si am kan na ta ye ba ko. Tiang mating namja ke mayam pun yeng mina siko. Nong si kan na ni hekta haithara iji chat namdai si nahan ge na chat namdai maktadi ta da bane ta ra so ngasi na kari ni singa mo khang University ki bus tonga sat ka da bane ba ko ado bus la di bus tonga ge la tra ga na parking ta na chat pata le sa tin jo pai ba hai tre nong ta ba gi bus ama se la ka na ma thang mata ai na thola ka na bus ama di theng la ye ba sai tu ona na la ba nong ga ta da a yaw ra ga adum tong ge da thang la maning na phambai ga di mik an ya tadi ngasi bai ba to di ngasi aroi ban numit oi doi ne ba adu kali khalle haji basi amu kana tong da ba ju ai da na basi tong aroi ta pa ko ngan ta ko kong da ko tong pukning ni nong ni lo si da hai bang khang da bi da ai ni ki ko te aroi ni ni ka pa ta ta ni ma da ya man lai gi jira la sit da pham gi khara di kana to an yang lama kaje nasi di yang ngau tapan phone da nang na kira kwai da kan de nang phone da nang na kira kwai da kan de ba ngau la sit da pham bai ga di so ga ni nasi di ma sit phun loi de sit yang hang exam thok ba mi ma khai da chu san le na nàng cái chết phải hai rồi những cái xin được đâu thiệt không giờ đều đâu để hay đâu thằng phụ nữ chị nó không chỉ quay qua cả chị nói ngang ninh đâu bấm đâu hai vợ kia đều đấy ôi mà hay cái gì con nhịp nó ini kan nih kajian anak nggak kan mana mah nung ta sila ko kaya am so naghangam tanik man khong nagatala na madiyam ka daw kay no mo na shit na lemmi sila dầu re xài đấy nít ta nằm cho phải nông cho đâu rồi nè dạ bus tagi kome kari no mi no khang de hai ba ina video nam ge ta won no mi sin nong yang kan na ta won no mi dam oi gi ba wa mi mya jo nong nak ta exam lay ba bai ba lay ba la ta ya da ngasi si an tum ma ga le di am nungai dong आपका नाम क्या है हाँ प्रोमिला है कौन सा डिपार्टमेंट है बेंगोली हाँ हाँ नाइस टू मीट यू डिपार्टमेंट यौरे सिदना बेंगाली ना मणिपुरी सिना अखोई डिपार्टमेंटल लाइब्रेरी ने अखोई फर्स्ट सेमेस्टर दा फम्बा क्लासरूम दुनेबा अखोई हजि थर्ड सेम गी सिदोइना फमम थोकपने अदो मोय असि जूनियर गी एग्जाम लैबगी अखोई बाइबा दु सिदोइन तौदौ माले रेडी से
ꯆꯥ ꯉꯁꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤꯅꯅꯦ ꯁꯨꯝ ꯅꯪꯒꯤꯗ ꯑꯩ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅꯤ ꯀꯔꯤ ꯈꯜꯂꯤ ꯀꯔꯤ ꯐꯥꯎꯏ ꯈꯔ ꯍꯥꯏꯔꯣ ꯉꯁꯤꯅ ꯂꯥꯁ ꯗꯦꯅꯦꯕ ꯕꯩꯕꯥ ꯇꯧꯗ꯭ꯔꯗꯤ ꯑꯃꯨꯛꯀ ꯂꯥꯛꯇꯦ ꯑꯗꯨ ꯇꯧꯔꯦ ꯂꯣꯏꯈ꯭ꯔꯦꯗꯅ ꯉꯁꯤ ꯑꯔꯣꯏꯕꯁꯦ ꯍꯥꯏꯗꯤ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯒꯗꯧꯔꯒ ꯈꯔ ꯏꯃꯣꯁꯅꯦꯜꯁꯨ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯦ ꯑꯁꯨꯃꯥꯏꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯅꯨꯡꯉꯥꯏꯁꯦ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯃꯈꯣꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯅ ꯀꯞꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯦꯕ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯗꯒꯤ ꯕꯩꯕꯥꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈꯤꯕ꯭ꯔꯥ ꯀꯩꯅꯣꯁꯤꯡꯅ ꯕꯥꯏꯕꯥꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯒꯤꯇꯥ ꯀꯛꯆꯤꯡꯒꯤ ꯒꯤꯇꯥꯁꯨ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯗꯣ ꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒ ꯀꯔꯝꯕ ꯃꯇꯝꯗ ꯐꯪꯒꯗꯣꯏꯅꯣ ꯐꯪꯒꯗꯤ ꯐꯪꯒꯅꯤꯀꯣ ꯐꯖꯅ ꯐꯪꯒꯅꯤ ꯃꯥꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯟꯚꯣꯀꯦꯁꯟꯒ ꯋꯥꯠꯂꯤ ꯀꯩꯗꯧꯔꯒꯦ ꯂꯥꯛꯇꯣꯏꯅꯦ ꯀꯩꯅꯣꯗꯣ ꯃꯌꯥꯝꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯆꯦꯅꯦꯜꯁꯦ ꯅꯧꯅ ꯍꯪꯖꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯃꯥꯟꯅꯕꯤꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯣꯅꯤꯀꯥ ꯀꯩꯀꯩꯅꯣ ꯈꯔ ꯍꯥꯏꯔꯣ ꯉꯁꯤꯁꯦꯀꯣ ꯆꯍꯤ ꯑꯅꯤꯗ ꯐꯪꯕꯗꯣ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯦ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯄꯥꯛꯁꯦꯀꯣ ꯀꯁꯥꯔꯒ ꯃꯅꯤꯄꯨꯔꯒ ꯂꯣꯏꯅ ꯄꯨꯟꯁꯤꯟꯅꯔꯒ ꯂꯩꯕ ꯄꯥꯛꯁꯦ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯅꯦ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯍꯥꯏꯁꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯕꯃꯤꯠ ꯇꯧꯅ ꯈꯣꯠꯇꯅ ꯂꯣꯏꯔꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯨ ꯌꯥꯝꯅ ꯌꯥꯎꯋꯦ ꯑꯗꯩ ꯀꯁꯥꯔꯒꯤꯁꯨ ꯌꯥꯎꯋꯤ ꯑꯗꯣ ꯀꯁꯥꯔꯁꯦ ꯖꯥꯔꯤꯕꯣꯟꯒꯤꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯩꯗꯧꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯀꯞꯅꯔꯦ ꯑꯗꯣ ꯑꯆꯥꯄꯣꯠꯁꯨ ꯃꯥꯏ ꯃꯥꯏ ꯉꯝꯕ ꯉꯝꯕ ꯑꯆꯥꯄꯣꯠ ꯄꯤꯅꯔꯦ ꯔꯣꯃꯤꯂꯥ ꯈꯔ ꯍꯥꯏꯔꯛꯑꯣ ꯉꯁꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯩꯈꯣꯏꯒꯤ ꯁꯦꯃꯤꯁꯇꯔ 4th ꯁꯦꯃꯤꯁꯇꯔꯒꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯥꯏꯅꯔꯅꯤ ꯆꯥꯃꯤꯟꯅꯔꯦ ꯈꯣꯠꯃꯤꯟꯅꯔꯦ ꯒꯤꯐ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯉꯦ ꯑꯁꯤꯁꯨ ꯃꯣꯅꯤꯀꯥꯅ ꯄꯤꯕꯤꯔꯦ ꯐꯣꯇꯣ ꯀꯟꯅ ꯀꯥꯞꯅꯔꯤ ꯁꯤꯅ ꯈꯖꯥꯏ ꯄꯥꯏꯕꯤ ꯄꯣꯁ ꯇꯧꯈ꯭ꯔꯥ ꯇꯨꯁꯤ ꯈꯔ ꯍꯥꯏꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯉꯁꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯕꯁꯤꯗꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯃꯨꯛ ꯀꯥꯏꯅꯗꯧꯔꯦ ꯏꯃꯥꯟꯅꯕꯤꯒꯩ ꯊꯦꯡꯅꯅꯤ ꯊꯦꯡꯅꯔꯣꯏ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯗꯣ ꯀꯩꯀꯩ ꯑꯗꯩ ꯑꯉꯝ ꯑꯉꯝꯕ ꯒꯤꯐꯁꯨ ꯌꯥꯝ ꯄꯤꯅꯔꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯀꯩꯝꯇ ꯑꯦꯔꯦꯟꯖꯁꯨ ꯇꯧꯔꯛꯇ꯭ꯔꯦ ꯈꯨꯗꯛꯇ ꯂꯥꯡꯉꯒ ꯄꯤꯁꯟꯈ꯭ꯔꯦ ꯑꯗꯣ ꯄꯦꯟꯅ ꯂꯧꯁꯟꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏ ꯂꯚ ꯌꯨ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯌꯣ ꯀꯔꯤ ꯍꯥꯏꯅꯤ ꯑꯣꯏꯃꯤꯟꯅꯁꯦ ꯑꯗꯨ ꯑꯣꯏꯃꯤꯟꯅꯁꯦ ꯑꯗꯨꯒ ꯊꯨꯅ ꯊꯨꯅ ꯊꯕꯛ ꯇꯧꯅꯔꯣ ꯑꯗꯨꯒ ꯔꯤꯌꯨꯅꯤꯌꯟ ꯑꯃꯨꯛ ꯇꯧꯁꯦ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯅꯔꯒ ꯌꯥꯏꯗꯅ ꯌꯥꯏ ꯆꯍꯤ ꯑꯅꯤꯒꯤ ꯀꯣꯔꯁꯇ ꯂꯥꯛꯄ ꯆꯍꯤ ꯑꯃ ꯃꯈꯥꯏꯗ ꯂꯣꯏꯔꯦ ꯑꯗꯣ ꯈꯪꯍꯧꯗꯦ ꯃꯇꯝꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯈꯤꯅꯤ ꯂꯣꯏꯕꯗꯤ ꯌꯥꯗꯕꯅꯤ ꯃꯇꯝ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤ ꯃꯇꯝ ꯁꯨꯝ ꯂꯥꯛꯑꯦ ꯃꯇꯝ ꯁꯨꯝ ꯆꯠꯈꯤꯅꯤ ꯍꯧꯈꯤꯕꯅꯤ ꯃꯇꯝꯒꯤ ꯏꯆꯦꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯥꯎꯔꯒ ꯑꯗꯨꯝ ꯌꯥꯎꯔꯒ ꯆꯠꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤ ꯃꯥꯁꯇꯔ ꯂꯣꯏꯔꯦ ꯃꯇꯨꯡꯗ ꯁꯤꯗ ꯑꯃꯨꯛ ꯊꯦꯡꯅꯗ꯭ꯔꯁꯨ ꯏꯁꯣꯔꯅ ꯇꯝꯃꯝꯃꯒꯗꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯃꯐꯝ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯄꯨꯟꯈꯤꯁꯤ ꯊꯦꯡꯅꯈꯤꯁꯤ ꯃꯁꯤꯗ ꯅꯨꯡꯉꯥꯏ ꯑꯐꯕ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯇꯧꯔꯨꯕ ꯈꯨꯗꯤꯡ ꯑꯣꯏꯃꯤꯟꯅꯁꯤ ꯎꯅꯗ꯭ꯔꯁꯨ ꯑꯃꯨꯛ ꯀꯥꯎꯅꯔꯣꯏꯁꯤ ꯍꯣꯏ ꯃꯣꯕꯥꯏꯜ ꯀꯟꯇꯦꯛꯇꯩ ꯃꯥꯡꯈ꯭ꯔꯁꯨ ꯑꯦꯐꯕꯤꯗ ꯊꯥꯖꯤꯜꯂꯣ ꯏꯟꯁꯇꯥ ꯊꯥꯖꯤꯜꯂꯣ ꯊꯃꯣꯏꯗ ꯐꯥꯎꯕ ꯈꯔ ꯍꯥꯏꯔꯣ ꯂꯥꯛꯄꯗꯒꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅꯔꯦ ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅꯔꯦ ꯃꯣꯏꯅ ꯅꯨꯡꯁꯤꯕꯁꯦ ꯊꯃꯣꯏꯗꯒꯤ ꯍꯥꯟꯅ ꯈꯪꯗꯦ ꯊꯃꯣꯏꯗ ꯂꯣꯏ ꯐꯨꯝꯃꯒ ꯄꯨꯗꯣꯔꯦ ꯅꯨꯡꯁꯤꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝꯁꯤꯗ ꯊꯦꯡꯅꯕꯁꯨ ꯑꯣꯏꯁꯅꯨ ꯊꯦꯡꯁꯨ ꯊꯦꯡꯅꯁꯦ ꯈꯤꯇꯪ ꯍꯥꯏꯔꯛꯑꯣ ꯌꯥꯔꯦ ꯅꯪ ꯍꯌꯦꯡꯗꯒꯤ ꯐꯪꯁꯟꯗ ꯖꯒꯣꯏ ꯁꯥ ꯐꯪꯉꯔꯣꯏꯗꯩ ꯃꯤꯁ ꯇꯧꯗ꯭ꯔꯣ ꯍꯣꯏ ꯐꯪꯁꯟꯗ ꯖꯒꯣꯏ ꯁꯥꯕ ꯐꯪꯉꯔꯣꯏ ꯑꯩꯒꯤ ꯇꯥꯃꯣ ꯌꯥꯏꯒ ꯍꯣꯏ ꯕꯦꯆꯥꯁꯦ ꯅꯨꯡꯁꯤꯕꯅꯦ ꯍꯣꯏ ꯕꯦꯆꯥ ꯅꯕꯥꯅꯤꯒꯤ ꯑꯔꯣꯏꯕ ꯖꯒꯣꯏ ꯁꯥꯕꯁꯤ ꯀꯔꯝꯕ ꯐꯪꯁꯟꯅ ꯑꯣꯏꯒꯦ ꯅꯠꯇꯦ ꯐ꯭ꯔꯦꯁꯔꯁ ꯖꯨꯅꯤꯌꯔꯒꯤ ꯐꯦꯔꯋꯦꯜꯗ ꯇꯧꯋꯦ ꯑꯗꯣ ꯑꯩꯈꯣꯏ ꯇꯪꯒꯤꯗꯤ ꯑꯣꯏꯗꯦ ꯃꯌꯥꯝꯒꯤ ꯑꯣ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯁꯤ ꯈꯟꯅꯗꯅ ꯆꯩꯅꯗꯅ ꯑꯣꯖꯥꯒ ꯑꯃꯨꯛ ꯂꯥꯎꯅ ꯑꯩꯈꯣই ꯃꯁꯦꯟ ꯑꯃꯨꯛ ꯂꯥꯎꯅ ꯑꯉꯥꯡꯈꯩꯁꯦ ꯑꯃꯨꯛ ꯊꯥꯗꯣꯛꯑ ꯅꯪꯒꯤ ꯑꯃꯨꯛ ꯌꯧꯔꯛꯑꯃꯦ ꯂꯥꯁ ꯗꯦꯁꯤ ꯀꯔꯤ ꯐꯥꯎꯒꯦꯗ ꯈꯔ ꯍꯥꯏꯔꯛꯑꯣꯕ ꯀꯁꯥꯔꯗ ꯍꯦꯛ ꯀꯣꯏꯊꯣꯔꯛꯑꯣ ꯑꯩꯈꯣꯏ ꯎꯅꯁꯦ ꯌꯥꯝ ꯃꯤꯁ ꯇꯧꯏ ꯅꯣꯏ ꯂꯣꯏꯅꯁꯨ ꯃꯤꯁ ꯇꯧꯅꯤ ꯑꯗꯣ ꯀꯣꯟꯚꯣꯀꯦꯁꯟꯗꯁꯨ ꯂꯥꯛꯀꯦꯅ ꯐꯪꯅꯁꯦ ꯑꯗꯨꯒ ꯃꯇꯥꯡ ꯆꯥꯕ ꯑꯇꯩꯗꯁꯨ ꯌꯥꯝ ꯐꯪꯅꯁꯦ ꯉꯁꯤꯅ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯦ ꯁꯤꯗꯒꯤꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏ-ꯌꯥꯏꯐꯕ ꯑꯅꯥ-ꯑꯌꯦꯛ ꯌꯥꯎꯗꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯂꯣꯏꯅꯃꯛ ꯑꯣꯏꯔꯁꯅꯨ ꯂꯣꯏꯅꯃꯛ ꯑꯣꯏꯔꯁꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯒꯗꯤ ꯅꯠꯇꯅ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤꯗꯅ ꯑꯩꯈꯣꯏꯒꯤꯅ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯅꯣꯏꯒꯤꯅ ꯑꯦꯛꯖꯥꯝꯕꯨꯗꯤ ꯇꯧꯔꯤꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯣꯏꯅ ꯑꯃꯨꯛ ꯁꯦꯅꯤꯌꯔ ꯀꯥꯗꯧꯔꯕꯅꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯗꯣꯏꯅꯤ ꯎꯅꯅꯤꯡꯉꯦꯅꯁꯨ ꯎꯅ ꯐꯪꯉꯔꯣꯏ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯁꯨꯝ ꯍꯥꯏꯗꯤ ꯅꯣꯏꯅ ꯁꯦꯅꯤꯌꯔ ꯀꯥꯔꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯈꯤꯕꯒꯤ ꯅꯣꯏꯅ ꯍꯦꯠꯀ ꯑꯣꯏꯔ ꯑꯃꯨꯛ ꯂꯩꯍꯧꯕ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯦꯛꯖꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯤ ꯍꯥꯟꯅ ꯍꯧꯕꯤꯔꯣ ꯃꯁꯤ ꯑꯦꯛꯖꯥꯝꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯅꯦ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔ ꯁ꯭ꯇꯗꯤ ꯀꯜꯆꯔꯁꯦ
ꯑꯩꯅ ꯈꯔ ꯍꯩꯅꯕ ꯃꯇꯥꯡꯁꯦ ꯀꯜꯆꯔꯁꯦ ꯑꯣꯏꯌꯦꯕꯀꯣ ꯀꯜꯆꯔꯒꯤ ꯑꯦꯔꯤꯌꯥꯁꯦ ꯑꯩꯅ ꯈꯔ ꯍꯩꯅꯖꯩ ꯑꯗꯨꯗꯨꯅ ꯅꯨꯡꯉꯥꯏ ꯉꯁꯤꯁꯦ ꯑꯦꯛꯖꯥꯝꯒꯤ ꯋꯥꯗꯤ ꯂꯣꯏ ꯏꯔꯝꯃꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏꯅ 2024ꯗ MA ꯐꯥꯔꯁ ꯁꯦꯃꯤꯁꯇꯔ ꯑꯣꯏꯅ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯕꯦꯁ ꯏꯆꯦꯁꯤꯡ ꯏꯌꯥꯝꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯃ ꯑꯣꯏꯅ MA ꯐꯥꯔꯁ ꯁꯦꯃꯤꯁꯇꯔ ꯀꯥꯔ ꯂꯩꯔꯝꯕ ꯀꯨꯏꯍꯧꯗꯦ ꯆꯍꯤ ꯑꯅꯤꯈꯛ MA ꯇꯝꯕꯁꯤꯗꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔ ꯀꯥꯔꯦ ꯑꯗꯩ ꯏꯆꯦꯈꯩ ꯍꯧꯖꯤꯛ ꯐꯣꯔꯠ ꯁꯦꯃꯤꯁꯇꯔꯅꯤ ꯃꯣꯏ MA ꯂꯣꯏꯔꯦ ꯆꯍꯤ ꯑꯅꯤ ꯇꯝꯃꯤꯟꯅꯕꯁꯦ ꯁꯤꯗꯅꯦ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯑꯗꯨꯗꯪ ꯃꯁꯛ ꯈꯪꯅꯔꯛꯄꯗꯧꯅ ꯇꯧꯋꯦ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯦꯁꯤꯡꯁꯤꯅ ꯆꯠꯈ꯭ꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯅꯦ ꯁꯤꯅꯤꯌꯔ ꯑꯃ ꯑꯣꯏꯗꯣꯔꯦ ꯍꯥꯏꯕꯁꯦ ꯏꯁꯥꯁꯦ ꯀꯔꯤꯝ ꯑꯦꯋꯦꯌꯔ ꯑꯣꯏꯗꯦꯕ ꯌꯥꯝ ꯃꯥꯟꯖꯗꯕꯗꯣ ꯏꯁꯥꯁꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯥꯐꯝ ꯊꯣꯛꯇꯦꯅ ꯈꯟꯕ ꯐꯝ ꯑꯃ ꯏꯆꯦ ꯍꯣꯏꯅ ꯆꯠꯈꯤꯕꯗ ꯑꯩꯈꯣꯏꯅ ꯐꯝ ꯑꯃ ꯀꯥꯍꯧꯗꯣꯔꯦ ꯈꯟꯕꯁꯤꯗ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯁꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯆꯠꯀꯗꯧꯔꯤꯕ ꯏꯆꯦꯁꯤꯡ ꯏꯌꯥꯝꯕꯁꯤꯡꯁꯦ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯉꯥꯛꯇ ꯑꯣꯏꯕꯤꯌꯨ ꯀꯔꯤꯅꯣꯕꯨ ꯊꯦꯡꯅꯔꯣꯏꯗꯣꯏꯅꯣ ꯃꯇꯝ ꯏꯁꯣꯔꯅꯕꯨ ꯊꯧꯖꯥꯟꯕꯤꯔꯗꯤ ꯃꯇꯝꯅꯕꯨ ꯐꯔꯗꯤ ꯍꯣꯠꯅꯕꯕꯨ ꯀꯜꯂꯗꯤ ꯏꯆꯤꯟ ꯏꯎꯄꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛ ꯊꯦꯡꯅꯈꯤꯁꯤꯅ ꯍꯥꯏꯔꯒ ꯑꯩ ꯁ꯭ꯋꯥꯏꯗ ꯏꯆꯦꯒꯤ ꯇꯥꯒꯤ ꯕ꯭ꯂꯣꯛꯁꯦ ꯂꯣꯏꯁꯤꯟꯖꯒꯦ ꯂꯣꯏꯅꯅ ꯏꯆꯦꯒꯤ ꯇꯥꯅ ꯃꯇꯝ ꯑꯃꯗ ꯀꯛꯆꯤꯡꯒꯤ ꯁꯣꯏꯕꯨꯝ ꯑꯍꯥꯎꯕꯤ KGꯗ 150 ꯄꯤꯕꯤ ꯂꯩꯕꯤꯔꯛꯈꯤ ꯑꯗꯣ 하우보다 용도 가라 사그래 하우번데는 용봉 사르니고 아도 thank you so much 이세기다 and all the best everyone ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦꯒ ꯑꯩꯈꯣꯏ ꯎꯅꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯗꯤꯄꯥꯔꯠꯃꯦꯟꯇ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯏꯆꯦ ꯍꯣꯏꯅ ꯁꯦꯅꯤꯌꯔ ꯑꯣꯏꯅ ꯂꯩꯔꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡꯒ ꯂꯣꯏꯅ ꯗꯤꯄꯥꯔꯠꯃꯦꯟ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯗꯒꯤ ꯁꯤꯗ ꯂꯝꯗꯝ ꯇꯥꯝꯅ ꯇꯝꯕꯅꯤ ꯑꯗꯣ ꯏꯆꯦꯁꯨ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯏꯆꯦꯅꯒ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯁꯔ ꯃꯤꯠꯇꯒ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯅ ꯁꯤ ꯍꯥꯏꯖꯔꯒ ꯃꯌꯥꯝꯁꯨ ꯑꯐꯕ ꯑꯣꯏꯕꯤꯌꯨ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯂꯣꯏꯅꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯀꯩꯅꯣꯗꯤ ꯏꯆꯦ ꯍꯣꯏꯒꯤ ꯈꯨꯗꯨꯝ ꯏꯟꯖꯔꯀꯥꯟꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯠꯆꯒꯦ ꯍꯥꯏꯕꯁꯤ ꯊꯝꯖꯔꯤ ꯃꯌꯥꯝꯁꯨ ꯌꯥꯝ ꯑꯐꯕ ꯀꯩꯅꯣ ꯑꯣꯏꯕꯤꯌꯨ ꯑꯣꯜ ꯗ ꯕꯦꯁ ꯃꯈꯣꯏ ꯐꯣꯔ ꯁꯦꯝ ꯃꯥꯁꯇꯔ ꯂꯣꯏꯔꯦ ꯉꯁꯤꯅ सिना संस्कृत का मणिपुरी का बेंगाली सु बंगला है तारे अदुना सोमदा तैबा सिगी पिंकी लैसे याम फजबने अइना याम पामजबा दुबु पाक पाक ओगे दि फंगरोय सिना हिंदी डिपार्टमेंट लोइना कायनारे आइजो हले मोय मखैजु हनबा याहौरी अदगी फोटो कापना हौबा याहौरी चटनागी बसु यावरे बाइबा सु लोइरम्मे दुगा हौजि युमदा हले आइदी ऑटो दो ओइना हनलने दा इथन दो ओइना थोकले बस की मतमसु ngasi हेंदोखरेबा बस टाइमिंग दो ऑटो दी खर लेहौवेबा मी कनाम तोंगदबा इथन खता ngaयदि कुइना मुक ngaयरदौबा थौबदो इथनदा ओइबनिना थौदबनिना अदुगी खोंनो ओइना तपना तपना थोगलाए पूरा चिंग मथक्तनेबा लैरिसे यूनिवर्सिटी लंबी दी फजबने अदुम लंबी जी सांग बने अदुना इना मतेक मतेक ओइना हापे फनेम किलोमीटर अमादी कंपलसरी हेनन खोंना थोरकपदा फनेम सांग बने बको अदुना लंबी दे जगह जगह सु मतेक मतेक ओइना हापे सिदा उरिबो हॉल जिसु को सिगी हॉल से उपेंद्रनाथ की हॉल जिसु
ꯌꯥꯝꯅ ꯃꯤꯁ ꯇꯧꯗꯧꯕ ꯃꯐꯝ ꯑꯃꯗꯤ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯐꯪꯁꯟ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯍꯣꯜ ꯄꯤꯛꯇꯛ ꯇꯧꯕ ꯗꯤꯄꯥꯔꯠꯃꯦꯟ ꯈꯛꯀꯤ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯟꯕ ꯌꯥꯀꯥꯟꯗ ꯁꯤꯒꯤ ꯍꯣꯜꯁꯤꯗ ꯍꯦꯛꯇ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯁꯤꯁꯨ ꯌꯥꯝꯅ ꯃꯤꯁ ꯇꯧꯗꯧꯕ ꯃꯐꯝ ꯑꯃꯗꯤ ꯑꯣꯏꯔꯦ ꯇꯞꯅ ꯁꯨꯝ ꯂꯥꯛꯄꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯒꯦꯠ ꯌꯧꯗꯧꯔꯦ ꯒꯦꯠꯇꯒꯤ ꯔꯦꯟ ꯃꯐꯝ ꯐꯥꯎꯉꯩꯗꯤ ꯑꯣꯇꯣꯅ ꯑꯣꯏꯅ ꯆꯠꯂꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯉꯝꯃꯔꯣꯏ ꯒꯦꯠ ꯐꯥꯎꯉꯩꯗꯤ ꯈꯣꯡꯅ ꯊꯣꯛꯂꯛꯑꯒ ꯒꯦꯠꯇꯒꯤꯗꯤ ꯑꯣꯇꯣ ꯇꯣꯡꯉꯒ ꯑꯣꯏꯅ ꯆꯪꯉꯒꯦ ꯆꯥꯛꯁꯨ ꯆꯥꯔꯛꯇꯕꯒꯤ ꯋꯥꯕꯅ ꯁꯤꯔꯦ ꯄꯨꯔꯥ ꯂꯝꯕꯤꯁꯦꯀꯣ ꯑꯉꯝꯕ ꯑꯃꯨꯛ ꯍꯥꯏꯒꯠꯄ ꯑꯃꯨꯛ ꯍꯥꯏꯊꯕ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯄꯨꯔꯥ ꯒꯦꯠ ꯐꯥꯎꯊꯣꯛꯄꯗ ꯈꯣꯡꯅ ꯊꯣꯛꯂꯛꯄꯗ ꯗꯝ ꯂꯣꯏꯕꯤꯅꯦ ꯁꯤꯒꯤ ꯌꯦꯂꯣꯒꯤ ꯂꯩꯁꯦ ꯌꯥꯝ ꯐꯖꯩ ꯒꯦꯠ ꯌꯧꯒꯗꯧꯔꯦ ꯈꯤꯇꯪ ꯈꯛꯇ ꯉꯥꯏꯔꯦ ꯀꯥꯔꯁꯨ ꯋꯥꯅ ꯂꯥꯛꯄꯅ ꯒꯦꯠ ꯐꯥꯎꯗꯤ ꯌꯧꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯄꯅ ꯊꯣꯡꯒꯥꯟ ꯌꯧꯔꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯊꯣꯡꯒꯥꯟ ꯌꯧꯔꯦꯕꯀꯣ ꯑꯗꯨꯅ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯃꯌꯥꯝꯅ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯨ ꯕꯥꯏ